Miss Paudam yang tabiri basungbu yunam Anuradha Devi Nai Kono Nakrum Jari. Hauzik Maro Eba Pauda Idul Fitr Thorang Pangthona Kray Ya Proposal Santi Madakli. Dararab Suba Manipa Award Yantapuli Thoram Salibat Hasi di Tangkara Mahada Pangtholakani. Jiri Bangdagi Kogu Kurupak Pusat Lamtha Kray. Loinana Birate FC na Ima Panthubi Trophy ge Panacham Kray. Hauzik Pausano ne Pizari. Lebak sedang ngasi Idul Fitr pangthokli Muslim singge tha amar chara henba Ramzan loishin bagi pangtholiba festival sege tharam oina idiga amasung masaji singda namaz sonaki Delhi da maru eba Eid ki tharam sing jama masaji Fatehpur masjid amasung sahi idiga da pangthoki tharam masjid damak security ke akan pathabak lokhatki Galb lebak singda Eid festival ngarang pangthonaki Idul Fitr ge nubit asi hauki banumidangda pangkhalapa thagi masak uraga lepi President Ramnath Kovind, Vice President M. Venkaiah Naidu, amasung Prime Minister Narendra Modi na miyamda ya proposal PK. President Kovind na ya proposal piraduna haikibada Ramadan thagi manungda devotee singna roza observe tawraga special prayer pangthongnei. Ramadan tha loisilakpada Idul Fitr pangthoi festival asigi nungi oiba tharamdi laraba singda sanjagyan thokpane. Miyoi marakta festival asina nungsi sanaba puri haiki Vice President Naidu na haikibada Festival asena pusena chauthokpagi thongna puraklasanu miyobagi punsida ingthaba oirasanu Prime Minister Modi na piba mahaki ya proposal amata oibagi nungsi chanana lemina bagi thongna puraklasanu haiki Islam lining satpasinge Ramadan thabam ama chara helura patungda pangthopa kumai ama oina malemgi mafam senba thungna pangthongna riba Idul Fitr manibugi maitai pangan sing taba mafam sing dasu pangthongna khibaga loinana khunda minari ba tonga tonga ba phurup sing nungsi sanana kumai asida sarugya khi maitai pangan sing na idgada itke namaz sonaki lamdam asida thokleba tawdo wathok amadi isu kaya asi loishin biduna santilaiba iramdamba ama ohenbio haina mapuda haizaki Loinana kunda minariba purup singka amaga nukshi sanana hingan binabasu mapuda dua tawzaduna haizaki. Ikin namaz loiraba tungda amaga nukshi sanana lengunaduna awan nungai hangnaduna haukiba leinakiba nungai nadaba sing kauthokna naba hainaki tungda Karbastan singda satuna lekhidaba marimata singe kabarda Jiarat tawduna makoibu mapugi manalta nungayapana thambina basu mapuda dua tawduna haizaki tungda yumlonda kairuna basingi yumda satuna chamin thamina ki loinana mari mata sing tungan tungamba lamdam asida khunda minariba marum mapang singa punna chamin thamina ki yumpang kraba ningon singna athuma haupuduna mapamda langna ki Amoramda Musalman Singhi Senglaba Idul Fitr na lakpada Manipur ge maitai pangani isini inau sengkhakta natana Manipurda punna khunda minariba kanglu purup masengi marakta amana amabu ngakpiba minungsi leiba ing tappa isona pina biduna chokotpa lamdam ama purapa oirasuna haina ya proposal pikrai wapama sing join segi manung channa surada khundariba Musalman isini inau singhi Idul Fitr ge tharamda sarup yaduna MLA Mayanglam Rameshuna phungdokibani Mana makata na hai Idul Fitr kumai asina lakpada Kaksanga Assembly constituency da politikengi kenaba wakalon thadokduna constituency asige sakotharangi thabak tharom sing pangthokpada ekoi masent puksen manana amata oina pangthokpa ngamnaba pinabiram lasunu constituency asige damakta mahangna mangleba manglang sing thabakta onthokpa ngamnaba miyamna su mateng pangbi haiki adu hairiba numit asida akoigi leiriba soragi Muslim inau singi alabu latuna tawriba numit asida akoi punamanga yawbasi yawu phamjabasi akoi laibok phabani amadi soragi praja singbu akoina nungsibagi khudamni haibasi ahan amsada thamjage laiba halaman soragi tamdamgi akoi punamanga ngasi
तौरीब पुनमकसी राजनीति की पोट तोंगाना साइड थमरगा अखोय पुनमकसी नुसीना लेननबा हौजिक इलेक्शन मतमददी साइसागी अपांबा पार्टी दा अमद तौरगा कोई चेन खोटपा लोइना तौनग्रे अदुबो हौजिकती अखोयना एमएलए हैबदु ओइरबनिना अखोयना प्रजा की लीडर हैबदु ओइरबनिना मयामसी चप मानबा मियंग येंगा लमदमसी की चौकटकदबा लमदमसी की तुंगदा लाकदबा अफबो ओइननबा पुनमकसी तौमिनसी हैबो वफमसी नसी की फरबा नुमित असिदा अलागी मफमदा कोई निमिनसी मणिपुरदा होकिबा पुंग कुमरिदा मियोय अमा कोविड पॉजिटिव ओइख्रे मी सिबदि याउकिदे पुंगफम असिदा मियोय चामगा निफुमंगा कोविड टेस्ट तौखि मदुदा मियोय अमा कोविड पॉजिटिव ओइखिबना ngasiगे कोविड पॉजिटिव ओइबगी चांग सादा 0.8 लेखि स्टेट असिदा कोविड लाइसेंस संदरोपदगी ngasi पावबदा पुनबा मियोय लाख अमा लिसंग 38 जनी कुनिथोय कोविड पॉजिटिव ओइख्रे मसिगे मनुंगदा मियोय लिसंग अनि चामकुना लेखिजे स्टेट की फिल्म इंडस्ट्री बो हेना चकवद हननबगे पांदमदा फिल्म फोरम मणिपुर अमदे थौना मणिपुर अनिना संदुना पंगतोपा मणिफागे अवार्ड यंथोबगे थौरम फहंदक चहिगा तरारक सुबा ओइना थासगे तंग तरामंगादा पंगतोलगने हाइना फेस्टिवल असगे डायरेक्टर वाइनले चंद्रना लौतोरकले हिरमसगे मरी लेनना लंफेंदा लेबा फिल्म फोरम मणिपुर की लोइशंगदा पंगतोपा पंगिसंग उनबा अमदा वाइनले चंद्रना मकातारादुना कुमजाले संगने तरानिथोइदगे हौदुना सही खुदिंगे पंगतोक्तुना लापा फेस्टिवल असगे अवार्ड यंथोपगे थौरम असि हौकेबा सही लिसंगने कुन कुमाथोइदगे कोविड 19 मरम ओइदुना पंगतोपंगम खिद्रे मरम असिना हंदकी सही असिदा लिसंगने कुनगे जनवरी दगे लिसंगने कुमाथोइगे डिसेंबर फाउबा फिल्म फोरम मणिपुरना प्रीव्यू अमदि सेंसर तौखिबा फिल्म सिंगबो हंदकी फेस्टिवल असिदा सरुक याबगे अयाबा पीखी मदुदा तोंगान तोंगांबा फिल्म तरामरीना फेस्टिवल असिदा याउननबगे थाजिनलखे हाइरिबा फिल्म सिंग असिदगे तोंगान तोंगांबा अवार्ड कुमाथोइगिदमा तोंगान तोंगांबा मियोय क्या नॉमिनेट ओइना खल्ले हाइरिबा नॉमिनेट सिंग असिदगे कनाबो अवार्ड सिगे मपो एगतगे हाइबा अदु थासगे तंग तरामंगादा खंगलगनी मसिगे मतकता तोंगान तोंगांबा मियोय अहुमदसु लाइफ टाइम अवार्ड पीगनी मरम असिना मियामना हाइरिबा थौरम असिबो मपुंग फाना सरुक याबिदुना फिल्म इंडस्ट्री बो योखतपदा थौदांग लोबि हाइखि माइपाक्सना हन मणिपुरी जगोई इसे लाइफ टाइम मना मासी फंबिगदबना खेत्रिमय बोदादोर सिंह कचिंगदगिनी अदुगा अनि सुबदा नेतायराबो दिलारोय लाइफ टाइम मना मणिपुरी सुमांग लीला सिना युरेम बमदगी मुतुम इकोम चार पिजगनी अदुगा नेतायराबो दिलारोय लाइफ टाइम मना मणिपुरी सिनेमा सिना याई स्कूल दगी आरके ज्ञान बोल पिजगनी ngasi paumi sanga unaba aduda yaukhiba film forum manipur gi chairman s mangol jauna film be award yanthokpa pangthokadoriba numit ase state asige onesu film ga mari leinaba atai thabak thorom sing lepkani maram asina film ge artist sing yauna film ga mari leinaba miyoy khudimangna matam sana lagduna thorom ase pusaru gyabiyo taras omanifa film award si masida koi numit chi मैम पुणे समुद्र अभी आने की दमकता फिल्म शूटिंग में सिंबा एनी फिल्म का मरी लेने में थपक अतई हम तक तक वही आता पाए ना कोई मांगे उन्हें ना ये इस तरह थादों चल रहे अब मशे मुकस वाले निश्चित जरी निश्चिता फिल्म की थोड़ी किधमोना फिल्म की थोड़ा लेपी रखा हाई रिवा या वाट चले मरी सियाबी हो अदुगन लोइने ना अकोई की नॉमिनी संगबा अमदी फिल्म एंट्री तो भी रही बा प्रोड्यूसर सिंह डायरेक्टर सिंह अमदी फिल्म मरी लेने में म्यूजिक सिंह ना अखोनसु इनवाइटेशन कार्ड पिजरकनी मतम चाना हाइबसिंगि सरू याबियु हाइबसिमा थमजरी मरमदि अखोन पांथोकदोरिबा फिल्म थौरम असी फिल्म तौरिबा खुनाय सिगी फिल्म थौमी सिगी नमक्ता पुन थोगत पोइना पांथोकपनी मरमदुना सुमा थौरम सि लाको मतमदा फिल्म की थौमी खुदिमंगना सरू यादब यादि हाइबो अखनोंदा सोइदना याबियु हाइबसिमा हाइजै Citizen Association for Rural Development Kat Wabagaina Kaksing District in Manung Chanba Wabagai the Ladiba Karung Papu Tarang Tarangba Pat Ama Oinaba Amadi Pari Lisangamaga Chatro Pak Soraba Pat as a Bukanapa Ming Sangyo Haina Manipur Engalta Abel Torabli Katki Secretary Natoropa Cherola Madapalibadi Santar Amadi Manipur Lengana Well Eni Haina Lauto Kraba Karung Pat Azi Kat Wabagaina Lisang Signa Ngak Senduna Lagli Adubo
Hauzik lanai mi kharana senjau paiba mi kharaga khusamnaraga pat asibu machin sizinaduna muthanaba honari matang asida Manipur lenga na lam loksinba mayam takhairakpagi thabak sathabada katki maikidegi thagali maram asina lenga na pat asibu kanaba mieng changbinaba apel tawrakli Institute of Bioresources and Sustainable Development IBSD Impal Nanga Sidigi Institute Asigi Tayal Patalaiba Campus Sangdoktuna Thakai Amachuna Satagadaba Sosta Pakora 2022 Haudokre Campus Amadi Campus Asi Taba Lambi Sangdopagi Tharamadu Institute Asigi Director Professor Pulok Mukherjee Lusanki Amadi Institute Sigi Scientist Mahiroi Amadi Atai IBSD ki staff members Singsu Sarubyaki Salibatha Megetang Kunmathoi Amati Kunitoida Himachal Pradesh the Pangthokadariba Yanghai Suba Asian Bodybuilding and Sports Championship 2022 Amadi Taromdoi Suba WBPF World Bodybuilding and Physical Sport Championship 2022 da Sadukyana Bage Trans Selection da Yaunaba Manipur Bodybuilding Team Khanbage Trans Selection among Asi All Manipur Bodybuilder Association Ambana Sinduna Pangthokre Haiba Sida India Trianda Yaunanabagidamata official Ani Amadi Sanaroi Mapan Khalli Kalaba official Ani Adudi and Ratan Amadi and Kishandi Aduga players Singna Mangal Arambam Kumanten Susil Kumar Singkhaingamba Atopam Dinesh Leitan Temp Wangkhairak Pump Priyoberta Jenica Nauremp Solimla Jazo Solai Jazo Jingambam Karisma Januni Jiribam district asida lediba environment po ngak senduna asangba malempa ama oinaba lediba friendly environmental warriors piuna senduna kawbur chingda kaduna mafam aduda lai khuramba amadi mausage phibambo yangsanbage kongsat ama phiuge lifetime president Romir Singh amadi Jiribam assembly constituency ge MLA ge manaunupa Muhammad Asab Udina kawbur kongsat asagidamatalam thakre Kobru concert asi All Manipur United Clubs Organization Amogoga Kusamnaraga Pangtopa concert ni concert asida nupa kontramathoi nupi taramapanna puna miu yangkhaina sarubyaki concert asigi matangda phiuge working president KSI's Dayabanta Singh na haikibada ngasige concert asi soingamdana amadi phiuge janakanglong ngangna amasung team leader singa punna cooperation te biduna maipakpa concert ama ONC haina pondoki MLA ki manaunupa Muhammad Asabuddin haikibada ngasi phiuna kopro laifamda laikhuramba chapa program asi matung tarakbada su chatuna aikoi laikhrumsi ishorbu thajasi amadi matung tarakpa phiuge thorom singda mateng pangani haiki concert asi isorgi thousandage mai pangna amadi asoi angam yaudana Jiribamda amok halakpa oishino haina pondoki International market lupa crore ama lakh humpuni pan rongi oigadaba brown sugar kunsuba Assam rifle na phagat pangam kre ngasinung tin pung chawrangna tarani thoi makhairom tabada Impal More lambi ge kuding thabida leiba kunsuba Assam rifle na More lomdage tholakpa Manipur State Transport MST bus registration number MN01BA0112 ase check tawbada chengbek amada lotuna puramba brown sugar showcase kunda hablaga Chaurangna softcase yauna onbada gram chanipan nipuni 20 hairi Zengbeg asibo halapani haiba mioi ani gari asige driver na masakangdong na ba honeri ngaida mioi ani adugi manungdagi mioi amana driver adugi mamaida thazalamba matungda nanthokdana sengkre haina thazaba yaba paw aman hairi Paraba drug singa adu ngasi nungtin More police station da khusina kre hairi Impanta West District Sagombant Kangapam Laikai Dagi Arambam Nanaubu Puduna Hatbada Chenaba Impam Police Station Ge SITS Jitendrona Luchingba Timpa Aduda Yaukiba Amadi Nanaubu Pukiba Police Personnel Kudimak Kudakta Tabuktage Lautopaga Loinana Logi Oiba Action Logadabani Haina Dimal Tauragli Hiramasaga Mari Lainana Laikitraba Nanaugi Mayumda Pangtopa Pamisanga Unaba Amada Arambam Balakogi Imungi Mioi Amana Sana saduna imang puriban nanaubo maram sungki piramdana lambidagi police na kinap tawduna po kraga
tamthina phuduna halapa asi lekai miyamna yanengde maram asina misi asida chanaba miyo khudimak leingangna mari leinaba singna atuba matamda chapsaba action lawgadabani maru aina thodok asida Imphal police station ge osina thodok asida mangonda knowledge amata leite haina imung manungda pakom pirakhiba adu yanengde maram asina Imphal police station ge maikei dagisu nanawbo fanaba complaint tawri I haidiba miyo adusu puthokpiu amadi home department nasu police asida sen thodok thousand tawnaba leiba department amara haiba adusu niyam khamna sengdopiu loinana nanawgi misi asige achamba wayal phangnaba lamdam asida leiba tongan tongamba CHO singnasu mating pangbiduna police ki asigumba ka henba thong asibu thengnaminasi police na phubada leitabani haina haibada haiman mathoktraba potneba masada anaba amata leitaba pharaga pukiba mana maram icha sadana lecture pogi maram si karino masine be khoina pami se aduna hawsik se khoina pami bisi jiten aduga magi team the action lakhat piu matik saba dandi pibiu so that praja khoina amu khana police bu thajanaba makoina fagiba makoi custody legi matamda icha singje sigadra haibagi kok ama ikhoida leiba taragadi madudi yamna thamu yam shongningai oigani mi magi macha amabu pukhraga hatkiba haibase too much yam hemalabu apamdi migi punsi ma mangan bai base police na aduna ikhoina pami basi mari leinana matunga su para tambina ba jitin do amadi magi timbu chap sabe action lakhatpiu madugi action do lokhatpadu udi bhawa ikoi asiba masa lawgiro habida kari ka lawgiro asiba masa lawgiro COVID-19 laisana maram oraga matam khara thong hangludraba Imphal ge B Tricken Resit Road ta leiba Manipur Public Library hayeng mege tang mari yumsakai sanamitagi mahausa gamna thong hanglagani maram asana miyamna maru aina hana library asada changnaina lairik amasung khabar pabiram basingna langnaba Manipur Public Library Imphal ke maikai dagi thorapa cherolamana phongdoraklai lagliba mege tang taramarida kwathada leiba nongpok ningthau amasung nongpok panthoibi haroba haugadariba asiga mari leinana lainingthau sanamahi puya sandoglo LSPSL Morigi lamtu sengdokre Tengnopan district More subdivision ke manungda leiba maitei phuruk khaktana khundaba Manipur miyamna khangnaba kwatha khunzau da leiba nongpo ningthau amasung nongpo panthoibi Kubamda lamtu sengdopage tharama ama More da leiba lainingthau sanamahi puya sandogloke member nupanupi kaya yauna lamtu sengdopage tharama ma pangthokre jayi ani hena COVID-19 na maramoiduna nongpo ningthau amasung nongpo panthoibi lai harauba leptuna lairamba adu hantak sahige kaliki tarahumdoi panba thangzan numit ke mege tang taramarida lai harawa hobaga loinana tang tarani pan phawba satagani hairi Rajasthan ki Jodhpur da Kanglopani marakta khut thoknabadagi curfew thamkhre Jalori gate area da phiran thesanarapdagi hinsagi thodok adu thorakhibani hairi mapam kya da Kanglopani ki marakta nungna thanaki police control room dagi thadorok pawaphamda Uday Mandir, Nagori Gate, Khanda Phalsa, Pratam Nagar, Devnagar, Sursagar, Amasung, Sardapurada, curfew hayeng nongyai phawa thamlei. Jodhpurda internet service thingjang kre, Jodhpurdagi lakhiba Chief Minister Ashok Gehlotna miyamna ingthana leibina ba appeal tawki. Oiriba phibam adugi matangda khanana ba awangba thaki meeting ama kaukre. Jodhpurda numit humne Parsuram Jayanti pangthungna basilibani. Kanglopani ki marakta khutthongna tuna hingsa ge thodok adu laksinaba police na tear gas kapke amadi chaipai duna niyam tangkhai ke thodok da policemen manga soki religious amasung political leaders singna amana ambu saungna na ba wangang na padagi hingsa ge thodok adu tholake bane haide numit kharani sida Delhi Gujarat Madhya Pradesh Jharkhand amasung West Bengal da kanglop ki marakta khana sainaba ke athokrabane Gamina irangsang laksinanaba honorable Prime Minister Modi na tumina leisin bada opposition civil societies amasung activists kayana hunduna ngangkre Hauzik sanabagi pauda Mata Panthoibi Association MPN sinduna thawna zonda sathariba Ima Panthoibi trophy ge ahanba semi final match ngache Birate FC Kaksing Khunau amadi DYA Ilangkhau Pog ani sanakre
मैच असिदा बिराट एफसी ना DYA बु पंचन तरुक अनिदा माइथिबा पीदुना ट्रॉफी असगे फाइनल चंख्रे हौजिक अरोबदा मरोइबा पाउ अमन पिजरे इदुल फितर थौरम पांथोनख्रे याफाबाउजन संतिनरक्ले Dararag Suba Manipa Award Yantapuli Tharam Chalabat Hasidi Tantara Makata Pangtolagani Jiribandagi Kogru Purupak Pusat Lamtha Khay Loinana Birate FC na Ima Panthibi Trophy ge Final Chamkhai Image PAODAM Ngasigi Matang Sidaloijade Ning Tabiri Bisung Amukana Kurumzai